channel asina taramna okchari. Gasi mayamgidamakta yamna kanagadawraba video ama puduna lakchari. Loibafaodang miyang taminasi. Aikhoi pumnamkna yum kaya laiteng hapa machu sangjinba amadi uwa kaya laiteng ama oina semba laikol singdigi hauna ubiramlagani. Adubu mayamna khangbibra ugi makhongdagi mayai fawba Angouba machu sangjilliba asi. Masigi ahanba maram Angouba machu haibasitabu nungsagi mangal amasung maisha chupsanbagi mahuta thakdoi aduna nungsagi maisha chupsandrabanina ugi maku kangduna maku huhanduna tin kang sumna chingba changduna manghanba ngamande. Anisuba pointa Angouba machu asi numidangdasu uba fangi masina lambi chatliba amadi gari thoriba driver singda khudong thibadagi ngakthokpa ngammi. Ahumsuba pointa karigumba kanda forestry department na ngakthokduna thamliba u singda asigum masu sangduna thamba su kaya ui. Karigumba ina mayamda karamba hakchanggi jagada perfume sizinabagi hangba matamda aina mayamdagi kaman oina thajaba pakhum asi khudang ngaksam loinana underarm sakrakta sizine haiba asini. Adubu karigi masida haiba mafamsing asida sizinaribano atopa hakchanggi jagasingda sizinabadi kari kai kaisu kaide chumme mayamna sizinariba jagasingdu achumba mafamni. Adubu masigi maruiba maramdi haikriba jagasing asi atopa hakchanggi jagasingdagi thoina heina temperature wangi aduna hakchanggi heat asi thoina hena wangmana maram oiduna heat sing asina sandrokpa matamda perfume gi manam singdusu sandokhinabani. mayamnasu khangbiramagani ubiramagani madudi cricket ground ama khaktada sanafam ani ahum leiba haibadi pitch makhal khara uba phangbiramgani. Adubu sanaba matamdadi pitch ani ahum suba tarasu ama khaktangna sanagani. Ama khaktangna sanaduba oiradi lehauriba pitch singduna kaidaunaba mayam adudi madugi maram adu khangminarasi. Leiriba pitch sing asi nangi sanadauriba standard haibadi level dugi matung ina sanagani. Aikoina cricket field natraga ground aduda pitch ahum leiba ui. Green pitch, dead pitch, dusty pitch. Karigumba kanda pitch manga leibasu ui. Green pitch, dead pitch, dusty pitch si mathakta wet pitch amasung hard pitch. Haiba green pitch, wet pitch, hard pitch asina nangi test match asi sanagani. Kaigumba kanda hard pitch asi ODI one day international match sanabasu yawi. Aduga lehauriba dead pitch amasung dusty pitch tana T20 amasung ODI asi sanai. Aikoi mipum ayambana painariba phone asi SIM card yaudravadi sizinabagi mamal leite. Aduna masida hapliba SIM card asida yauriba lei asi karigi oiba sana masibu design oina hapliba sara. Haiba sigi maram adu mayamna makata video asida khangminarasi. Madudi SIM card te yauriba lei sing si nangi mobile phone de yauriba SIM card ki reader haibadi SIM card ki pau information khangba ngamba pot aduga chananaba semlibani. Hairiba line sing asina lambi ama oiduna nangi phone amasung SIM card anigi marakta data thadok thajin amasung pau phodok phojin na chungba ngamhalli. Samna hairabada subscriber singi phone number duga network na chumna asengba connection lepnaba data singna chingba chatpa ngamlibani. Aduna aikoina phone paidunasu network phangdravadi kari kanagani. Aduna asigumba SIM card ki golden part ti yauriba line sing asi yamna maru oiba role kaya lauribani. Asi haidunasu lei si khakta henna maru oiba nate mangonda yauriba golden part asisu yamna maru oiba amani. Aduna aikoina sizinaba matamda fajana khochin yeksan me yaudana thambigadabani. Masina nangi SIM card ki performance fajana thamba ngamgani. Kaigino Angouba firol subada nim sizinaribasi. Firol adu ngaunabara
Ngꯧdaba oiradi angouba firol subada angouba machu hapadi yadabra masigi maram khangminasi aikoina firol angouba si setluba litluba illuba matungda molae molavanina sure suraba matung aikoina nim happaga amuk thadoe masida nim haisidabu higok machuni aikoigi firol angouba si molaba matamda magi machusi ayambana grayish natraga yellowish machu oina uba fangi aduna masida nim higok machu hapchinba matamda grayish natraga yellowish machu oirambadu mangki aduga aikoigi angouba machu adu amuk mayek sengna fangi aduna blue color asi yellow color gi complementary color amani masigini aikoina angouba firolda gluing agent sijinaribasi Mayam Pumnamkpu sungsoi soidana ubiramgani madudi school college na singda tamliba adom-adomgi icha isu inausing gi class test homework handwriting amasung exam na chingbada piriba grade system ama haibadi A B C D N F haina adubu masida A haibasina good aduga masida F haibasina fail masi oiradi mayamna khongbiragani madudi masigi grade asida A B C D amasung F E haiba grade asi yaude karigi E yaudriba masigi oiba psychological reason khar lay madudi 1880s ki matamda A B C D and E haina grade asi pinarami adubu satra satri sing amasung yumgi ahal laman parents singi mafamda E asi excellent habidi yamna haiba ama oina khanaraklami masigi sayenabasina grade pibagi system asida E gi mahut F asi taramapan suba sahi chagi loisalakpa saruk amasung kun suba sahi chagi horakpa sarukta sindoki mayam aikoina gari kaya ukhre machadigi horaga achoba fauba ahungbadigi horaga atangba fauba masidasu natana fadagi fajaraba kaya ama adubu mayamna muktang khandaduna yengbiyu gari truck kayada mamit kaya yeksalibasi aduga mamit sidasu natana truck driver singi wakalon singsu samna harabada truck driver singna makhoigi truck asida asuki matik laiteng haptuna kiriba asi madudi aikoigi mitta truck asi icham chamna gari ama oina ubagi wani adubu truck driver singi mafamdadi masi moigi yumni masigi maramdi truck driver singsi lamsangi khongchat ngaktani aduna ayamba truck driver sing asi mayumda ahing tumbadagi gari manungda tumbana yamna heli driver sing sigidi makhoina gari adu thauraga punsi lelibani hingbagi maru oiba pasakni aduna makhoina di gari asibu yamna mamal wangba pot ama oina lawribani aduna makhoina gari asida yeksilliba hapchilliba laiteng pumnamak asi mamit yekpa asigi ahenbada moina mamit yeksalliba sigi maru oiba maram masu makhoigi wakalon aikoina mit bisillaga chatpadagi mit pangthoktuna chatpasina khudong thibadagi yamna ngakthokpa ngami asigi matogum aikoigi lamdam sigi lambi thonggi fibam asina maram oiduna lai tinga mari leinana decorate tawduna masina makhoibu ngakthokliwani haina khallibani aduga tonganba logical reason amada makhoigi asiguma tonganba makhalgi decoration sing asina huranba singdagi kanba ngami maramdi huranbana hurabasu asuk yamba decoration asi hana muthatnaba lokthoknaba honabada matam yamna kuina changani haiba asini aduna mayamda video asina karigumba kharadang kanaba piba oirabadi video asibu like share amasung comment tawbibaga loinana channel asibu subscribe tawbiramu